मैम सिगी डिजाइन से तुम यंबियो को सुमाइना दुम डिजाइन से सुमाइना तवे डिजाइन से यंबियो मैम नमजर के मैम दा येना नुवाइनिंग आई किने यंबियो सुमाइना ले डिजाइन से तुम लोइना खतनाबने अदुगा माइकी कलर जिंग को सिलोई खतनाबने उरिसे मैमना तुम यंबियो Nice. Ubir ko. Lazy. Da koi ki sumaina koi ki viewers mak ta dum hangak pada Karai fangada ke ade karai da lagi na hangbada hangbirak pado koi ki MK hara koi ki chimerong da laiba ka MK hara ka adu मैम da adum number sudum pizarake koi ki mobile number hai tare ka aduga adum na koi description da number hapsarake adu adum yengbiraga pau phawna biraga pungki ada hangba kamai tauba adagi koi lakpada kang namita hangi habado hangbio say the I know sorry but the point of sorry was the some design khara color khara ne haja batare do मैं amna lak piraga umtang visit to biraga habtare ko visit to biraga sigi me am sing se adum na pamba dum khan bio to buda bo se da kitang akoi na haijaning bam ka online de leibaga adagi isana chatlaga yengjaraga leiba khenna khar leibane online de leiba se samna khoina mobile da natra khoina camera da capture ba natra photo in usari ba du so online da gi lei matam da di color khenna ba natra ga design khenna ba atagi aduna pam or pam da su tum yor khani atagi amana isana chatlaga leiba taraga di isana pam ba color wa bi design wa bi adamna dum khanba matam da su hena nungai gani hai tare ne ko adam mayamna se ise satpiraga habe lengthok piraga yengbiraga pam da du yang biu hajaba waisa serga matang sta hibir puno pom kana kurum jari